Tungan social media ki maruoiba i-pau update khram yamda thamjage Sursanpur da Kuki sing ngasi Morok Chabagi competition ama pangthokpada Kuki ama morok samanbadagi siramgadawre hairi miyoi adu Dr. Yaukhre hairi makha tarakpa update ta Manipur gi BJP MLA Taramapanna PM da Sirol Pisindringai gi mamangda BJP gi president JP Nata da hana Sirol Pisilamle Manipur lenga ki BJP MLA Taramapanna Chief Minister N Biren Singhapu mahaki phamdagi lauthoknaba Prime Minister Narendra Modi da aiba Sirol Pisinkhre haina National Media News Channel singda report tarakpadagi sarangnaba thoklingai gi serak asida Manipur BJP MLA amadi Minister yauna makhoi Taramapanna mamang thagi tang kunda lamai taruk panba aiba Sirol ama BJP gi president JP Nata da Pisilamle hairi BJP president da aiba Sirol Pisilamle haibasi social media platform da viral oirapadagi miyamna khangnarakibani press na phangba pawgi matung inna hairiba lamai taruk panba Sirol aduda ahanba lamai da mamang sahi gi me ahum dagi horakhiba lanasi laksinaba security force kaya deploy tawrabasu phurup ani gi marakta thogan ningdeba thodok-sing laksinba ngamdana lairi ani suba lamaida BJP ne lusingba lengang irang asi laksinduna mahausa gi punsida hanjinba karigi ngamdribano irang laksinba ngamloidaba oirbadi MLA sing resign taw haiba wafam sing miyamna phongdok narakle hainasu palli loinana ahum suba lamaida irang asi waroisin puroknaba phurup ani gi marakta dialogue tawnaba thabak paikhat piu hainasu makhatana asumna palli hairi makha tarakpa update ta Maira Paibigi Nongmei Maru Piramle wakan mifam sathakre Kaisam thong top leirak Nongmei Paibigi secretary ki makhunmaktada Nongmei Maru sinaramlaga ki helamle thong adubu yaningnaba utpo oina wakat mifam sathakre hairi top leirak maningda sathakiba wakat mifam aduda saruk yakibi Maira Paibigi singna lebak ki thabak thau puriba isa singna misamda onsinba yaningde matungda tawbidanaba ningsingjari haiba warol sing iba platcast sing paiki Kaisam thong top leirak Nongmei Paibigi joint secretary Phurai Larpam Ongbi Romila na hai Thas ki 18 gi numidang pung 3 lom taba matamda Kaisam thong top leirak maningda leiba Kaisam thong top leirak Nongmei Paibigi secretary Sanabam Ongbi tampa ibema masagi sahina humpuga manga mapuroibigi ming Gopal gi mayumda sakhangdaba marks uppa miyoi ani sanglaglaga mahaki makhuta Nongmei Maru ama sinaduna last warning hairam ki kanana karigidamakta asigumba thawngasi satharibano haibadu khanganbiyu matungda asigumba thodogasi amuk hana thogan biganu wari sanaduna yanaba puroknaba honabiyu sanabam ongbi tampa ibema mahaki glor beder da nung leibadagi rims hospital da operation tawkiba koidribani maram maduna asigumba aki tujingba amuk hana thogan biganu haina mahakna mari leinaba singda appeal tawki makha tarakpa update ta November gi tang amadagi 18 phawgi manungda attack chathagadaba oibana passenger singna Air India tongloidabani haina Khalistan gi underground leader Gurpad 1 gi akanba warning tawrakre hairi Seek for Justice SFJ gi founder ama oipatanatana Housing United States amasung Canada laibak ani gi dual citizenship gi ayaba pairiba Khalistan gi underground leader Gurpad 1 singa panunna laibak asida passenger service tawriba flight agency singi manungda maru oiba ama oiriba Air India da attack sathagadaba oibana mathang thagi tang amadagi 18 phawgi manungda passenger amatana hairiba flight asida sathok chasin tawroidabani haibagi akanbu wafam phongdorokre wafam asiga loinena mahakna makhatana phongdorokhibada mathang thagi tang amadagi 18 phawgi manungda Air India gi flight singda attack chathagadoriba si 6 singda sathakiba genocide ki sahi nifu pharakpa common thoromga mari leinana sathagadabani hairi